ngarang Manipur Police na Imphal West District ki Lampen Police Station na konba Rims Hospital gi Jubilee Hall gi gate manak tagi hospital amadi toll tax booth singda Selkhai thumkhai toubada chenaba pambai na lusingba UNLP ki cadre ahum phagat pangam hairi Police na fagalaba cadre sing adudi Haisnam Thomas Singh sei kungamapan mayang Imphal koksai Arambam Tom Elai Sawai Laka sei kungamapan lamsang haibong pupi me lekai ningomba manau maitei Elai thogyang ba sei nifuga mari kongbala sam lekai ni hairi makhoi ahum dagi seloina lupa lak amaga lising trom doiga samapan tara mobile handset taruf Aadhaar card yawba wallet aniga loinana makhong mari panba kari amsu phagat pangam ki hairi